ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯂꯤꯒꯦꯠ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯃꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯜꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯁꯛ ꯅꯥꯏꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯤ ꯂꯦꯡꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯤꯀꯨꯞ ꯑꯃꯈꯛ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤꯗꯃꯛ ꯈꯟꯖꯔꯀꯥꯟꯗ ꯑꯇꯦꯟꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯁꯦꯝꯖꯕꯅꯤ ꯃꯁꯤꯗ ꯌꯥꯎꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯪꯀꯜ ꯖꯂꯥꯜ ꯑꯃꯁꯨꯡ ꯑꯪꯀꯜ ꯏꯃꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯪꯀꯜ ꯑꯟꯋꯥꯔ ꯍꯨꯏꯁꯤꯡ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤ ꯌꯥꯎꯕꯤꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤ ꯋꯥꯐꯝ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯥꯏꯕꯨ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒ ꯂꯩꯃꯤꯟꯅꯔꯤꯁꯤ ꯍꯥꯏꯕꯗꯅ ꯋꯥꯠꯄ ꯑꯣꯏꯕꯅ ꯍꯦꯟꯕ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯋꯥꯠꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯃꯒꯤ ꯑꯅꯥ ꯑꯌꯦꯛꯇ ꯑꯃꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯂꯣꯏꯅ ꯁꯤꯌꯥꯔ ꯑꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯊꯪꯗꯁꯨ ꯂꯩꯃꯤꯟꯅꯅꯤ ꯑꯃꯁꯨ ꯊꯝꯖꯔꯤꯗꯨꯅꯤ ꯑꯣꯖꯥꯅ ꯇꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯜꯂꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯁꯨ ꯏꯃꯥ ꯂꯝꯗꯝ ꯃꯅꯤꯄꯨꯔꯒꯁꯨ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯂꯤꯛꯈ꯭ꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯗ ꯂꯩꯔꯤꯕ ꯄꯥꯡꯒꯟ ꯈꯪꯗꯦ ꯑꯩꯈꯣই ꯃꯩꯇꯩ ꯈꯪꯗꯦ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯥꯂꯣꯟ ꯏꯃꯥꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯕꯨ ꯈꯜꯂꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯡꯒꯟ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯁꯦꯡꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯖꯔꯤꯕ ꯃꯩꯇꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯂꯩꯃꯤꯟꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯦ ꯑꯁꯤ ꯊꯝꯖꯩ ꯀꯪꯂꯩꯄꯥꯛꯇ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤ ꯁꯨꯃꯥꯏꯅ ꯀꯪꯂꯩꯄꯥꯛꯇꯁꯨ ꯂꯩꯃꯤꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯇꯧꯏ ꯏꯃꯥ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯟꯅ ꯂꯩ ꯐꯖꯅ ꯂꯩ ꯏꯄꯥ ꯏꯄꯨꯁꯤꯡ ꯏꯆꯟ ꯏꯆꯥꯁꯤꯡꯗꯣ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯄꯥꯡꯒꯟ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯅ ꯅꯨꯡꯉꯥꯏꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯥꯗꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯉꯤ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟꯗ ꯑꯗꯣ ꯍꯦꯛ ꯄꯥꯡꯒꯟꯒ ꯍꯦꯛ ꯊꯪꯅꯕ ꯈꯨꯟꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤꯅ ꯍꯧꯅ ꯑꯩꯈꯣꯏ ꯄꯥꯡꯒꯟꯕꯗꯁꯨ ꯑꯩꯈꯣꯏ ꯏꯄꯨ ꯀꯧꯕ ꯌꯥꯎꯔꯤ ꯑꯍꯟꯁꯤꯡꯗꯨꯗ ꯑꯗꯩꯗꯤ ꯏꯄꯟ ꯀꯧꯕ ꯌꯥꯎꯔꯤ ꯃꯈꯣꯏꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨ ꯄꯨꯡ ꯌꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯨ ꯁꯅꯥ ꯁꯨꯂꯝꯃꯤ ꯁꯅꯥ ꯁꯥꯕ ꯂꯥꯛꯏ ꯀꯟꯊꯥ ꯃꯤꯇꯩꯒꯤ ꯀꯟꯊꯥ ꯍꯥꯏꯕꯗꯨ ꯏꯄꯨꯗꯨ ꯄꯨꯡ ꯌꯩꯕ ꯂꯥꯛꯏ ꯑꯩꯈꯣꯏ ꯑꯍꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯑꯝꯖꯠꯀꯤ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯁꯃꯁꯥꯞ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯩ ꯄꯨꯡ ꯌꯩꯕ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯛꯅꯕ ꯅꯨꯡꯁꯤꯅꯕꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯥꯟꯅꯅ ꯈꯔꯕꯨ ꯍꯦꯜꯂ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒ ꯉꯁꯤ ꯐꯥꯎꯗꯁꯨ ꯑꯩꯕꯨ ꯅꯪꯅ ꯑꯗꯨ ꯇꯧꯔꯤꯗꯨ ꯊꯣꯛꯇꯦꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯍꯥꯏꯅꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕꯁꯨ ꯍꯥꯏꯅꯗ꯭ꯔꯤ ꯑꯩꯅ ꯈꯪꯕ ꯐꯥꯎꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯖꯥ ꯁꯥꯍꯤꯕꯇ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯃꯤ ꯁꯃꯥꯖ ꯁꯥꯞꯁꯨ ꯄꯤꯛꯏꯉꯩ ꯇꯤꯟꯅꯔꯝꯃꯤ ꯑꯗꯨ ꯃꯃꯥꯡ ꯊꯥꯕꯗ ꯑꯁꯤꯒꯤ ꯂꯣꯟꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯣꯟꯁꯤ ꯑꯩꯅ ꯈꯪꯕ ꯐꯥꯎꯗ ꯑꯩꯈꯣꯏ ꯍꯥꯏꯅꯗꯦ ꯑꯗꯣ ꯑꯁꯥ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯥꯗꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯅꯕ ꯇꯨꯡꯗꯁꯨ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯝꯃꯤ ꯀꯔꯤ ꯃꯦꯁꯦꯖ ꯑꯃꯇ ꯄꯤꯕꯤꯌꯨ ꯃꯅꯤꯄꯨꯔ ꯂꯩꯕ ꯄꯥꯡꯒꯟꯒ ꯑꯩꯈꯣꯏꯁꯤꯒ ꯇꯥꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ ꯃꯅꯤꯄꯨꯔꯗꯁꯨ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯅꯣ ꯂꯩꯐꯝ ꯊꯣꯛꯏ ꯄꯥꯡꯒꯟꯅ ꯂꯤꯗꯤꯡ ꯇꯧꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯄꯥꯡꯒꯟꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯣꯔꯤꯁꯦ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯉꯤꯕ ꯃꯐꯝꯗꯨꯒ ꯑꯗꯨꯒ ꯀ꯭ꯔꯥꯏꯁꯤꯁ ꯑꯣꯏꯍꯜꯂꯤꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡꯒꯨꯝꯕ ꯑꯃꯅ ꯆꯪꯉꯒ ꯑꯣꯠꯈꯥꯏ ꯈꯣꯠꯀꯥꯏꯕꯒꯤꯗꯨ ꯑꯩꯈꯣꯏꯁꯤꯒꯁꯨ ꯑꯗꯨꯅꯤ ꯇꯧꯗꯣꯔꯤꯁꯤ ꯑꯗꯨ ꯑꯩꯈꯣꯏꯒ ꯊꯥꯅꯕ ꯌꯥꯗꯕ ꯄꯥꯡꯒꯟꯒ ꯑꯩꯈꯣꯏꯒ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕꯒꯤ ꯗꯔꯀꯥꯔꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯁꯤꯒꯗꯤ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯈꯨꯠ ꯁꯝꯅꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯗꯣꯔꯤꯁꯤ ꯑꯗꯣ ꯄꯥꯡꯒꯟꯅꯁꯨ ꯑꯩꯈꯣꯏ ꯏꯁꯂꯥꯝꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟꯈ꯭ꯔꯣ ꯃꯩꯇꯩꯁꯨ ꯁꯅꯥꯃꯍꯤꯅꯤ ꯍꯥꯏꯅ ꯇꯣꯉꯥꯟꯈ꯭ꯔꯣ ꯑꯗꯨ ꯂꯣꯟꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈꯤꯗꯣꯔꯤꯕꯣ ꯂꯣꯟꯕꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯄꯥꯡꯒꯟꯗ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕꯗꯣ ꯃꯃꯥꯡꯉꯩꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯥꯡꯒꯟ ꯏꯆꯤꯟ ꯏꯅꯥꯎꯅꯁꯨ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯏꯄꯥ ꯏꯄꯥꯅꯁꯨ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏ ꯂꯣꯟꯒꯤꯗꯃꯛꯇꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯟ ꯑꯃ ꯑꯣꯏꯔꯤꯁꯤ ꯃꯗꯨꯅ ꯏꯟꯗꯤꯌꯥꯅ ꯇꯝꯃꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯣꯟꯗ ꯀꯜꯆꯔꯗ ꯏꯟꯗꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯨꯠ ꯊꯥꯗꯦꯕ ꯀꯥꯔꯟ ꯖꯤꯟꯅꯥꯗꯒꯤ ꯇꯝꯈ꯭ꯔꯕꯅꯤ ꯃꯣꯏ ꯖꯤꯟꯅꯥꯅ ꯎꯔꯗꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯁꯇ꯭ꯔꯒꯤ ꯂꯣꯟ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯁꯦ ꯂꯣꯟꯗ ꯁꯣꯛꯅꯔꯗꯤ ꯃꯤ ꯌꯥꯝ ꯁꯣꯛꯅꯩꯌꯦꯕ ꯑꯗꯨꯅ
Indian government asuk chao ro ke no se ke segment ko han de mai loan chao khot na man na chao khot na sarkar sing pisal ni do di ing na tak na pan ma ngam me ado ji loan je pangan de mang ro na tra mai te de mang ro do ji ko nuk si do si lei ro ye loan se ko ki connect ko ki yam chao ro bridge ma ni ado ki bridge tu manipur da ki su theng na ko ga sagat pa mani lei mai te ki su pangan su toin na pangan ki delegation sigesi ka toin na lembiro ai ko ki mai te ki sinau lei ri ba oja sing lei ba interact lei kang su Bangladeshi paulo gi di ko si kung si chana na hin ba te su na ai na ning budi ten nang si gi chahi 54 year machi ki manung se ka akoi mite ama chung pangal gi manung da karingumba tarkani ngai dagi hauna koi case mamla ama ngachi ja bangai udadri koi Bangladesh ta asum na hingi chnong na Manipur da so mite ama chung pangal hing ba pami adu raga khoi chu nungai je koi Bangladesh ta leiba mite koi achi pam achi arel lo je ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯋꯥꯍꯩ ꯑꯃꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜꯁꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯐ꯭ꯂꯤꯛ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯄꯨꯋꯥꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯧꯈꯤꯕ ꯆꯍꯤ 100 ꯍꯤꯡꯃꯤꯟꯅꯔꯛꯄꯁꯤꯗ ꯃꯁꯤꯗꯧꯅ ꯃꯅꯤꯄꯨꯔꯗꯁꯨ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯁꯦ ꯏꯔꯩꯆꯥ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯆꯥ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯡꯒꯜ ꯑꯅꯤꯁꯦ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯊꯅꯕ ꯂꯧꯁꯤꯟꯕꯤꯕ ꯌꯥꯒꯅꯤꯅ ꯈꯜꯂꯤ ꯑꯩ ꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯄꯟꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯒ ꯄꯥꯡꯒꯟꯒ ꯔꯤꯂꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯔꯤꯅꯤ ꯏꯔꯩꯆꯥꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯗ ꯂꯥꯛꯃꯤꯟꯅꯕꯁꯨꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯎꯔꯝꯃꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯄꯨꯟꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯗ꯭ꯔꯤꯕꯁꯤ ꯄꯣꯠꯇꯨ ꯁꯥꯟꯅꯕꯗꯨ ꯃꯨꯠꯈ꯭ꯔꯤꯃꯤ ꯃꯤꯇꯩꯗꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯄꯥꯡꯒꯟꯗꯁꯨ ꯁꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯣꯠꯁꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯤꯕ ꯅꯠꯇꯦ ꯀꯤꯟꯇꯨ ꯁꯥꯟꯅꯕꯗꯨ ꯃꯨꯠꯈ꯭ꯔꯤꯕꯔꯕ ꯑꯗꯣ ꯑꯗꯨꯝꯗꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯨꯅꯣ ꯃꯤꯁ ꯀꯔꯤ ꯇꯧꯗꯦ ꯋꯥꯀꯥꯔꯟꯁꯤꯗ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯂꯩꯔꯤꯃꯤ ꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅ ꯂꯥꯡꯉꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯕꯨꯛ ꯐꯦꯌꯔ ꯑꯃ ꯅꯍꯥꯟ ꯑꯩꯈꯣꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯕꯤꯔꯦꯟꯅ ꯀꯣꯟꯚꯦꯅꯔ ꯑꯣꯏꯔꯒ ꯌꯥꯝꯅ ꯖꯣꯏꯟ ꯀꯣꯟꯚꯦꯅꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯡꯅꯗꯅ ꯑꯩꯈꯣꯏ ꯁ꯭ꯇꯣꯜꯁꯨ ꯃꯤꯇꯩꯒ ꯄꯥꯡꯒꯟꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯅꯗꯅ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ in future da so ikoi adum nang chatkani madu ya ka satawi ipan yam nuai adu ipan da thaina mukna sana biram me habado adu maina ngasi se aina lambi de chappa kan do urap je Manipur Premier League haidana Bishnupriya gi khulama da maitei ne pangan ne Bishnupriya ne football tournament cricket tournament huwe ba eko oza da gi so thank you tagachari aidi ite bangan pangalore show mite yamna tinama me yamani student life tagi ai with the ekisaram ai the idol ni ekisaram tagi oza phawai ha sileta ina life ta maso moja ekisaram yang luna tinan me magit manao saram ni ranjana gi marup ni thoi organization matang da literature matang da mark ta yamna inspiration phangmani dugi kino dunai koi community gi damakta ai thawai thana ta busubani student life ta ji sum ai thampuri yamna nungsina lei Bangladesh te koi pura lei minari ana isile tale ringada sanda da koi rabi koi chodura ke tidale la ke tidda ke social ba koi live prasad chi ha doni yamna nuksina pije ai su ha nu chai live prasad pe sanda ge no sile tale yamna like no shi yam kalyan adum na ki yamna nuksina tinara mi ji sum tinare live ba yam ojagu sum si ko yamna close hoina koigi organization matang da kuno matang de koi amga share to no ba pariwatang ta na ba khan na ba ya ba mi ma tani ka Bangladesh ta yamna nungsina lei in future da yamna nungsina lei benani de wa khanchi ai puje mong ni handing ba ai 2019 da show international convention da Manipur chalu re CM Biren Singh hogi kenotagi ya namna harawa yabino phangi adu khoina hiding bodi khoi sin nuksina lairen bai si miti bang pangan Manipur da shu adumna pangal bom mite si am nuksina na laini haiwa khanchi puraga species da loje thank you so much ai koi taton da gi so tato kitang habi tato
ꯑꯩꯈꯣꯏ ꯂꯩꯖꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯤꯒꯤ ꯌꯨꯝꯗꯅꯤ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯩꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯁꯤꯟꯕꯤꯔꯤꯕꯁꯦ ꯇꯥꯇꯣꯟ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯑꯒ ꯂꯩꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯍꯣꯏ ꯌꯥꯛꯇꯤꯖꯥꯡ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯅ ꯍꯧꯔꯛꯄꯗꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯈꯪꯉꯝꯗꯦ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏ ꯑꯗꯨ ꯃꯤꯇꯩꯅ ꯀꯃꯅ ꯄꯥꯡꯒꯜꯅ ꯀꯃꯅ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯈꯔ ꯁꯨꯝ ꯀꯩ ꯇꯧꯔꯒꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒꯗꯤ ꯀ꯭ꯂꯥꯁ 10ꯒ ꯈꯤꯇꯪ ꯀꯔꯤ ꯇꯥꯔꯛꯄ ꯀꯥꯟꯗ ꯍꯨꯁ ꯇꯥꯔꯛꯄ ꯍꯥꯏꯕ ꯇꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯄꯥꯡꯒꯜꯒ ꯂꯦꯀꯤꯟ ꯑꯗꯨꯏ ꯐꯥꯎꯗꯗꯤ ꯃꯤꯇꯩꯒ ꯄꯥꯡꯒꯜꯒ ꯁꯤ ꯙꯔꯃꯇꯅꯤ ꯇꯤꯟꯅꯗ꯭ꯔꯤꯕ ꯀꯤꯟꯇꯨ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯤꯅꯤ ꯃꯅꯤꯄꯨꯔꯗꯩ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯄꯨꯟꯅ ꯂꯥꯛꯑꯒ ꯄꯨꯟꯅ ꯁꯤꯗ ꯇꯥꯅ ꯂꯩꯕꯅꯤ ꯍꯥꯏ ꯑꯗꯨꯏ ꯋꯥꯈꯜꯗ ꯂꯩ ꯍꯥꯏ hujik fawt le adu hujik yung khustara ga khar gyan kai tora ga disum gyan do gyan ji wan khala imagi ade di mai tongan mo paujin purai mi aga pura asu hujik tadi ꯑꯩꯈꯣꯏꯅ ꯃꯤ ꯂꯤꯛꯅ ꯂꯩꯕꯅꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯉꯍꯤ ꯀꯔꯣꯔ 12ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯤ ꯂꯤꯛꯅ ꯈꯖꯤꯛꯇ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒ ꯄꯥꯡꯒꯜꯒ ꯄꯨꯟꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯄꯨꯟꯕꯗ ꯁꯨꯝ ꯑꯄꯨꯟꯕꯗ ꯑꯩꯈꯣꯏ ꯉꯍꯤ ꯖꯥꯠ ꯀꯔꯤꯇꯅꯤ ꯙꯔꯃꯇꯅꯤ ꯇꯣꯉꯥꯜꯂꯤꯕ ꯀꯤꯟꯇꯨ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯉꯍꯤꯐꯥꯎ ꯃꯤꯇꯩꯒ ꯄꯥꯡꯒꯜꯒꯅꯤ ꯍꯥꯏꯁꯤ ꯈꯟꯗꯦ ꯃꯅꯤꯄꯨꯔꯤꯅꯤ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏ ꯇꯥꯕꯁꯤ ꯖꯍꯥꯝ ꯀꯥꯏꯅ ꯁꯨꯝ ꯊꯣꯛꯑ ꯖꯍꯥꯝ ꯕꯖꯥꯔꯗ ꯀꯩꯗ ꯅꯣꯡꯗ ꯍꯦꯛ ꯌꯦꯡꯕꯗ ꯀꯅꯥꯅ ꯇꯧꯅꯔꯤꯁꯦ ꯃꯤꯇꯩꯅꯤ ꯍꯥꯏꯗꯤ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯣꯏꯅꯃꯛꯇꯩꯅ ꯐꯕ ꯂꯣꯏꯅꯃꯛꯇꯩꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯌꯥꯡꯉꯣꯟꯗꯇ ꯑꯣꯏꯅ ꯌꯥꯝ ꯍꯔꯥꯎꯖꯕꯗꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯤꯔꯕꯥꯛꯅ ꯑꯩꯈꯣꯏꯕꯨ ꯆꯩꯔꯛꯄ ꯃꯤꯇꯩꯅꯤ ꯍꯥꯏꯅ ꯆꯩꯔꯛꯄꯗ ꯑꯗꯨ ꯁꯨꯗꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟꯗꯇ ꯇꯥꯗꯦ ꯃꯩꯇꯩꯗ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇ ꯄꯥꯜꯂꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯍꯥꯏ ꯆꯩꯔꯛꯄꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯅꯠꯇꯕ ꯋꯥ ꯑꯃꯁꯨ ꯍꯥꯏꯅ ꯆꯩ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕ ꯆꯩꯕꯁꯤꯗ ꯃꯩꯇꯩꯁꯨ ꯅꯥꯕ ꯐꯥꯎꯏ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯨ ꯅꯥꯕ ꯐꯥꯎꯏ ꯆꯞ ꯃꯥꯟꯅ ꯐꯥꯎꯏ ꯍꯥꯏꯕ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯜꯂꯤꯁꯦ ꯅꯨꯡꯉꯥꯏꯔꯤꯁꯤ ꯁꯤꯗꯅꯤ ꯍꯥꯏꯕ ꯃꯣꯏ ꯆꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯥꯎꯏ ꯍꯥꯏꯕ ꯑꯅꯥꯕꯁꯦ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯄꯨꯟꯕꯉꯩꯐꯥꯎ ꯄꯨꯟꯕ ꯅꯝꯃꯤꯁꯦ ꯑꯗꯨ ꯅꯣꯏꯁꯨ ꯑꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯨ ꯃꯤꯇꯩ ꯄꯥꯡꯒꯟꯁꯨ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯟꯕꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯨ ꯄꯥꯡꯒꯟꯁꯨ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯖꯍꯥꯝ ꯃꯇꯝ ꯑꯃꯗ ꯑꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯒꯟ ꯅꯠꯇꯦ ꯃꯤꯇꯩ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯏ ꯄꯥꯎ ꯂꯧꯕꯤꯅꯤ ꯑꯐ ꯅꯨꯡꯉꯥꯏ ꯂꯧꯕꯤꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕꯅꯤ ꯑꯗꯨ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯗꯨꯋꯥꯝ ꯇꯧꯕꯤꯌꯨ ꯖꯦ ꯑꯩꯈꯣꯏ ꯃꯤꯔꯕꯥꯛꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯇꯣꯏꯅ ꯆꯩꯕꯤꯕ ꯑꯩꯈꯣꯏ ꯖꯗꯣ ꯃꯣꯏꯅ ꯆꯩꯕꯤꯔꯤꯃꯤ ꯑꯩꯈꯣꯏ ꯄꯨꯟꯁꯟꯕ ꯆꯩꯁꯜꯂꯤ ꯃꯣꯏꯅ ꯆꯩꯕꯤꯔꯤ ꯃꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯜꯂꯤ ꯑꯅꯥꯕ ꯐꯥꯎꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯆꯩꯁꯜꯂꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡ ꯂꯣꯏ ꯄꯣꯂꯥꯗ ꯂꯩ ꯁꯦꯡꯉꯣꯜ ꯂꯩ ꯍꯪꯉꯣꯝꯇ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯗꯤ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕ ꯀꯥꯡꯕꯨ ꯑꯣꯏꯁꯤꯜꯂꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯍꯥꯏꯕꯤꯕꯁꯤꯗꯅꯦ ꯌꯥꯝ ꯐꯖꯕ ꯋꯥ ꯑꯃꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯈꯥꯏꯗꯣꯛꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯅꯨꯡꯁꯤꯅꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯒꯅꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯒꯗꯧꯕꯅꯤ ꯁꯤꯗꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯔꯦ ꯃꯅꯤꯄꯨꯔ ꯂꯩꯕ ꯑꯩꯈꯣꯏ ꯑꯪꯀꯜꯗ ꯂꯥꯛꯆꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯥꯃꯣ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯏꯈꯨꯔꯥꯁꯤꯡ ꯃꯌꯥꯝꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯔꯒꯗꯤ ꯆꯍꯤ ꯃꯇꯥꯡꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩꯗꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯗꯁꯨ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯦꯚꯦꯜꯗꯁꯨ ꯀꯣꯂꯦꯖꯇꯁꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯂꯩ ꯍꯧꯖꯤꯛꯁꯨ ꯇꯤꯟꯅꯔꯤ ꯑꯩꯈꯣꯏ ꯙꯔꯃ ꯇꯣꯉꯥꯜꯂꯒꯁꯨ ꯃꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗ ꯇꯥꯛꯄꯤꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯊꯥꯕꯜ ꯆꯣꯡꯁꯤ ꯃꯨꯁꯂꯤꯝꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯩ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯁꯨ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯖꯝ ꯆꯠꯂꯒꯁꯨ ꯁꯅꯥꯃꯍꯤ ꯆꯠꯂꯒꯁꯨ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯅꯩ ꯑꯗꯣ ꯑꯁꯣꯝꯗ ꯂꯩꯕꯤꯅꯔꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯩ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯅꯤ나 ꯑꯗꯣ ꯑꯥꯗꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯤ ꯑꯁꯣꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯇꯝꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯁꯤꯗ ꯃꯩꯇꯩꯒ ꯄꯥꯡꯒꯜꯒ ꯅꯨꯡꯁꯤꯅꯔꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯍꯧꯔꯒꯦ ꯑꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯡꯗꯝꯅꯔꯨꯀꯥꯟꯗ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤ ꯌꯥꯝꯅ ꯃꯁꯤꯡ ꯂꯤꯛꯄ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯤꯁꯤꯡ ꯌꯥꯝꯕ ꯑꯣꯏ ꯑꯗꯨꯕꯨ
all India Bharat eba desh ki changdam naru kanda 135 crore manung da di Manipur da lai missing si 2011 gi machine da di census da di 28 lakhs more than aduni asi manung da mitei gi machine mori basina 7,50,000 something adoi mitei pangan gi na 5 lakh 6 lakhs more than lakh ani ga lising humpu adoi akoi gi chingmi gi machine jo mare 6 lakh more than ji adoi non Manipuri na machine amkung 7,39,000 more than sina 2011 gi census ne ko aduna akoi si machine yamna likpa kangluk ni malem sigi machine ga changdam naru kanda aduna akoi hanagi ipai pusina nungsinaramba akone ju hujik nungsinarami nungsinar chatli sumaina hayeng akona charo maro akogi suron jing hingi bauda akoi nungsinana hingba hingminaba thabak khudingmakta awa punagaw ai samak punagaw gini punagaw dal jumnak mitei pangan mitei pulga lerisi chambi dagi heli masi manungda mitei pangan ngaktani mitei ekona jumnak tara mapan khaktani mitei pangan mayam changai chinau singna koisal laga taraga koise ako pangan ore hingini usu kawi ai samakna ai han baja jam hendna tina ba pahel kawi ai mitei pangan iche singdai pahel kawi ahan bada Manipur dagi lengdi ga oja singbu Bangladesh to tariba mitei amadi mitei pangan mai dagi kai ku chari mamang dagi koi Bangladesh ta adi akoi gi pai pan haktak tagi akoi na khangjarak ta ba amat to ina laimina lakpani asigai siga ipai isa isinau to na laimina rakpani kaidong ai da su khana chaina ba ningai to na ba lai hide amat to ibagi phibam da lakpani mamang ai da ai isam na kaino to wi taja hui akoi mitei da su hajikti le selakre matamgi matungin adaidi chatna bi hajiki matungin lairaktre akoi mitei su ipai pan punomak se su dum khudai seli mitei pangan jing ji jo akoi siga lakpa da khudai set na koi rei ta chau asi punomak si kaunarami mitei pangan da mitei da su pena sakpa mi leirami isamak jamna taja ho ya mu gani rak pangan marakta mitei pangan da pena sakpa mama ai ji chanaramba masai waja samatna hai hi ba mukna kang jei punamasi koi punna sanaram ya ba koi Bangladesh teng si amat to ibagi phibam da lairi sunona koi sana laibak Manipur da laiba mitei pangan punamasi ju amat to ibagi phibam da ipa ichani sinau na sigi wakanda punna laibina ba asi ai gi pamjabani ai koi 2014 da Bharat Sarkar na Manipuri gini aina siga mathona hungi building ama sai asigi committee siga ekhoi mitei pangan ekhoi sajjad bai sopon bujo seisa committee da jauri mi aduna ekhoi asi amatto oibagi wakhan lon du punamakta cheli aduna do matang amamda aidi khajitang mitei pangan gi wafam da nate dharma gi matang da kitang kaino to banina culture punamakta di akhoi ju saruk jaba do kitang apan bar ma di lei hoi adi kumhai piyongi kemo hona ba aduna tana akhoi punamakta saba thakpa da gi singba amatta oina luhong khongdong ba kangde kai wari watai saba kangde punamakse akhoi wari ji punamakse akhoi sami nei adu hajik shu tawbagi di akhoi siga lairiba akhoi mitei akhoi dei di akhoi mitei pangan isinau sing ji pai sa sing sina aseng ba mitei gi kainoi ba hajik shu akhoi mitei da di kaya akhoi gi sangbai hai ba posi haina de ba akhoi mitei da su mama hajik shu mitei pangan da di sangbai hai ba mitei gi aseng ba lon je hajik pau da jo haina ri si tare ga pokning ji jamna nungsi nga sai haina ri ba kauri ba mitei gi mingau punamakse mitei pangan da su punamakse akhoi gi i mari oi ba gi mingau punamakse lainari aduna asigumba luna chana akhoi Bangladesh to leiminari sauna sana leibak Manipur da su leibinasi riba singi khaba mitei amasung pangan yamna musin na mona leimanai
ꯍꯣꯡꯗꯣꯡꯗꯒꯤ ꯍꯧꯅ ꯑꯅꯥ ꯑꯌꯦꯛ ꯆꯠꯅꯩ ꯇꯧꯅꯩ ꯔꯤꯄꯣꯔꯠ ꯑꯥꯄꯣꯠꯇ ꯑꯃꯒꯤꯗ ꯀꯟꯅꯩ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗ ꯆꯥꯎꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯤꯇꯩ ꯑꯃ ꯄꯥꯡꯒꯜ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯊꯧꯗꯣꯛ ꯉꯁꯤ ꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒꯤ ꯋꯥꯡꯃꯗꯅꯤ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯃꯇꯝ ꯑꯃꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯒꯤ ꯍꯧꯔꯒ ꯆꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯣꯏꯅ ꯈꯨꯟꯗꯥꯈ꯭ꯔꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯃꯐꯝ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯄꯦꯜꯂꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯇ ꯊꯝꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯘꯇꯅꯥ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯐꯥꯎ ꯊꯣꯛꯄ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯊꯣꯛꯇ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯍꯟꯁꯤꯡꯅ ꯄꯤꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤꯕꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯧ ꯇꯝꯅꯅꯕ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯇꯝꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔꯒ ꯇꯦꯟꯍꯟꯖꯩ Uncle, I Uncle SM Jalal the Laksage. Uncle the Laksin, not Amadi Satam Kanaba, Hunabadanatana, Lamdam Tam the Lagraba, Masinju Yamiba, Panganju and a Kaliba. I quiggy, Purupcha Iricha Panganamadi, my take the Maktamaku, the Wabas. I quit the Nushi and the Ningbagi. I quit the lady, but Pum the Piendaba. He and the Nushi and Ningbagi, Hena Pamusi, Pokan, the Ningbagi, Wakalam, Pungdopase, Sidankal Karipogi. ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯡꯒꯜ ꯖꯥꯇꯤꯗ ꯄꯣꯛꯆꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜꯁꯦ ꯑꯩꯈꯣꯏ ꯂꯧꯁꯤꯟꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇꯁꯨ ꯃꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯑꯄꯤꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯧꯍꯟꯖꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯍꯥꯛꯇꯛꯇ 이람담 머니푸르 타독두나 아코이 하와이 힘나나버기다막다 란지엔나 키바두고 마이 코이 마tam부기 이빠이 부싱두나 아코이 랄로이라고 마뚱다 머니푸르다 아무 한기바 아무슨 마팜시다 레호바 동안 마팜을 레키바 아두 뭐 쇠자이나 그러바 아코이 이싱체 마시 아코이 찰라가 아코이 이샤기 와이바 낫 컬처 샤기 와이바 아이덴티티가 머리 레나바 히람 센세 마시 마토 그럼나 나 이브노 마토 그럼나 마시 리잡토 이브노 하이나 코이나 영신적이 하이나 코이나 칼라가 락바다 마팜시다기 코이나 토토파 파라마 레선나마 코이 tammaga madu puraga akoi hanba tare haiba du wafamsi thamjage akoina makoida pinanaba message kali shu thorokwa leramdare akoi gi nakki oiba pochingdi Bangladesh ta loina nga aga lerame pangan singa koi pangan gi moksha degi lejarakpa akoi gi indigenous ki oiba nat culture identity ga mari lera nat culture preserve torga leramba maitai chili naw singna maitai gi oiba moksha degi lejarakpa nat culture preserve torga leramba siung mayang gi laipak sida mayang gi culture madu assimilate to handadana akoi gi culture preserve torga leramba se masidagi akoi para tammaga madu puraga akoi hanba tare haiba du wafamsi thamjage akoina makoida pinanaba message kali shu thorokwa leramdare akoi gi nakki oiba pochingdi Bangladesh ta loina nga aga lerame pangan singa koi pangan gi moksha degi lejarakpa akoi gi indigenous ki oiba nat culture identity ga mari lera nat culture preserve torga leramba maitai chili naw singna maitai gi oiba moksha degi lejarakpa nat culture preserve torga leramba siung mayang gi laipak sida mayang gi culture madu assimilate to handadana akoi gi culture preserve torga leramba se masidagi akoi para tammaga para puraga chatna
ꯀꯗꯥꯏ ꯃꯐꯝꯗꯒꯤ ꯄꯨꯔꯒ ꯆꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯂꯣꯏꯅꯅ ꯉꯔꯥꯡꯃꯛ ꯂꯨꯍꯣꯡꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦ ꯈꯔꯅ ꯏꯃꯥ ꯂꯩꯄꯥꯛꯇ ꯄꯣꯛꯑꯒ ꯏꯔꯩꯕꯥꯛꯇ ꯄꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯏꯔꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯅꯦꯒ꯭ꯂꯦꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯣ ꯃꯗꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯐꯥꯎꯏ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯃꯛ ꯂꯝꯗꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛꯇ ꯃꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯨꯃꯛ ꯌꯧꯍꯟꯖꯅꯤꯡꯉꯤ ꯅꯨꯄꯤꯁꯤꯡꯇ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯁꯨ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜꯁꯤꯡꯁꯤ ꯑꯩꯈꯣꯏ ꯌꯧꯍꯟꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯆꯦꯠꯅ ꯊꯥꯒꯣꯟꯅꯅ ꯄꯨꯔꯒ ꯑꯩꯈꯣꯏ ꯆꯠꯆꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ 좀 담변 장비라. 구천 나온다. 구천 남비로 오자. 오자 구천 남비. 추천. 뭐 그냥 뭐 다 같이 한다. 이거 빠봉 이틀이 나오면 뭐